भारत की म्यूजिंगदा इंस्पायरिंग ओहलिबा नुपी शक्ति लेबी अफाउबी नुपी सिंगी empowering stories मंगा की मतंगदा वीडियो असिदगी खंगमिनसै थौना शक्ति पीगिदबा वरिसिंग असिगी मनुंगदगी अहान बोइना लखुच्चरिबा नुपी असिदी अवानी चतुर्वेदी मसिगी नुपी असि इचम चंबा नुपी अमखक नत्ते महाक असि इंडिया की अहानबा नुपी पायलट अमखकनी महाकना अहानबा ओइना फाइटर जेट सोलो ओइना पाइखी महाकना MiG-21 Bizon amadi Sukhoi 30 ani asi paiduna ahanba nupi pilot oina qualify oiba ngamki Indian pilot amu oiriba squadron leader Avani Chaturbedi Madhya Pradesh ki Rewa district ta pokhi Avani Chaturbedi 2018 da flight lieutenant gi rank asida promotion fangki chaliba chahi asida Japan amadi India ani gi aerial war game exercise amu oina pangthokkiba Veer Guardian 2023 exercise asida ahanbo oina mapal leibak chatuna saruk yaruba asida ahanba Indian Air Force ki fighter pilot nupi adu mahangna oiba ngamki ani suba nupi asidi Sarita Devi mahak asi afawbi bodybuilder amakhakni mahak asina 2017 da Woman of India hariba title asi ngamkhrabi adugumbe Manipuri macha amakhakni macha ani su leiribi asengbu mamingna Thingbaijam Sarita Devi mahak India ki oina ahanbo oina National Bodybuilding Championship ahumlag thangna laurakhiba nupi amakaksune 1986 ta pokhibi Sarita mahak na mayum palaba fawbada mahak na bodybuilder oina thabak torokpa asida professional choice oina kedonungda khankhiba leiti asumna mahak na hotnabag loinana achievement kaya puraktuna Manipur khaktangi natna India ki chawthokchanaba amasu oiribi nupi sakti leibisingi manungda amane ahum subi asidi apeksha nimbadia thamoi mahi chengedaba photo asi ubada adom kari khalli officer mapa amana mahaki machanu pina officer oiraga mamangda leirabada mapa du kari phorongani asengbani aduki mate chawthokchanai gi mikup adu oiramgani Uttar Pradesh ke Muradabad hariba mafam asida leiba Dr. B.R. Ambedkar Police Academy ki field amada passing out parade ki matung DSP ki rank ta UP police ta appointed oiraba Apeksha Nimbadia hariba asina mahaki mapabu Indo-Tibetan Border Police ki Deputy Inspector General DIG oina Phampuriba mapabungda passing out parade loiraba matung salute tawba matamda mapabung nasu salute hanbagi mekup amakaki matangni masida uriba photo ase asumna mapa macha anigi photo asina viral faw oiki mari subata Sayeda Fatima masida uriba nupi ase hijab kupi Hyderabad macha pilot nupi amakhakni Sayeda Salva Fatima chang yamna nemna India da commercial pilot license paibi Muslim nupi singi manungda amakhakni chahi tara mukki mamangda bakery thabak suba amagi macha nupi ni pilot oiba pamjai hairambi mahakna mahaki dream adu mangphauna handuna India ki commercial pilot license paibi Indian Muslim nupi mari gi manungda mahakchu chanba ngamki Fatima mahaki machin manau mari gi manungda mahakna khwaidagi ahanne aduga mahaki mapabu nasu yamna nungsina mahakpu miracle girl haina su kobi asengbadi mahakna class 10+2 haibadi intermediate yoropada mahaki education topagi fibam aduda lekhi maramdi fees thiba ngamjakidi adubu laibak fabadi mahaki botany ki professor amakhakna mateng torokpadagi mahaki study makha chatthaba ngamjaki asumna hijab ubtuna mahakna siguma thabak asida mai pakna thabak tobu ngamjaki manga subada Ratana Ngasepam machanupi amati mapa ani ki mamitta khudakta chawthokchabagi reflection adu utliba adugumba photo asina mioi lising kayabu angakpo henki mayam asigi manungda afawba actors Ravina Tandon amadi Atya Shetty fawba yauribani masigi photo asida uriba Imphal Manipur dagi Deputy SP Ratana Ngasepam amadi maki mapabung makoi anigi mong mato asina yamna viral oikraba aduguma photo amakhakni Ratana gi mapabungna mahaki machanupi gi uniform de yauriba star sing asibu check tawraduna yamna proud oijaba aduga machanupi asina mahaki mapabung gi mamita tariba star sing adu yengnabagi mikup amakhakki photo asida uribase asumna social media platform singda proud daughter of a proud father haiba comment kayaga viral fa oiki asumna asigumba afawbi nupi sing asina mioi lising da inspire ohenduna lagle